Burma की मेन किन टाउनशिप लोंगपे विलेज की इसिंग लंबी दा बोट तोंगलगा लाकपदा मिलिटरी आर्मी ना एयर स्ट्राइक तौदुना बोट अदुदा तोंगलकपा पीडीएफ लोइना हwkhre हाइदि तौराकना पीडीएफ तरागे मथक्ता सिरंबा याय हाइना फोंदोरकले साइकुल पुलिस स्टेशन कोनबा कांगपोक्पी डिस्ट्रिक्ट की बोंगमोल विलेज तगी कुकी विलेज शिप अमा ओपियम अमसोंग हेरोइन कोनना phare hari pharma village ship adu ki mamingna lunkho how kibjen sahi nifum doini hari mangodagi 986 gram opium gulunana mobile phone ama phagale hari farmer lanen mamit ki luinabi thoi sanana laibak thiba thodo amada laikhidavada mp bimol akojam amade ozagi luinabi olivia thaunaujamna sattuna imung manungi awabada saruk yakhre हौजे गेंग कुमान दोलाई थाबी के IDP सिंगना मयुमदा चंगहनबियो अमदी संगाई फेस्टिवल तौब यानिंगदि हाइना इहौ संगसिनबा हwkhre अमदी सोशल मीडिया सिंगदा थागनबा हौरकले लोइना लोइना सिक्योरिटी फोर्स सिंगसु थोलकबा हौबगे ममी अमखक सोशल मीडिया सिंगदा थागनरकले हंदक की संगाई फेस्टिवल फिबम ताद्रे स्टॉल फामलिबा सिंग डिपॉजिट हंजनबा ngamlaroidra haina pakhatnare ngarang humni chanba numita mioi chamriga यांखैनि थोइरोमदमक येंगबा लाखे उरु उंबी साना हन्नबा खुमन लंपाक्ता सागतपा फावबा सिदोकनरे हाइदि थासगी कुनमा थोइदगी हौरकिबा मणिपुर संगाई फेस्टिवल की मरो एबा वेन्यू अमा ओइदुना अहौबा नुमित्तगी थासगी कुमापन फावबा मखल कयागी थौरम पांगथोकदौरिबा खुमन लंपाक स्पोर्ट्स कॉम्प्लेक्स मनुंगदा मपानगी फार्म अमना येंगबा लाकपासिंगदा उरु उंबी साना हन्नबा यावना सेमगलिबसिंग मी लाक्तबदगी ngarangdagi sidokpa hauраga tata gari mapot tare nipan lomda honba hwkhre हाइदि नाकल अमरमता कोकोमीना वाद हौरिबा संगाई फेस्टिवल के नुमित सिंग नवेम्बर 13 फावबदसु लेकाय लेकाय की मेरा पाइबी इमा इंडोर सिंगना इसा इसा के लेकाय की मियामदा वाखल सोय थोक्तनबा मदि लेबाकी इकाय खुमनबा मदि अइकोय की फंगफम थोकपा हक फंगहंदना संगाई फेस्टिवल सरुगया फम थोकते अमदि यारगुमसि हाबा खोलाव सिंग लावबिदुना मैरागी खोंगचत चतपियो अमदि वाकन नि फम सिंग फमबियो हाइना फोंदोखरे लेबासगे हौजिक ओइरबा फिबम तंजासिदा असंबा मिफम अमा फमलगा वाखलोन होंदोकनबा तंजा लाक्लबसु कोकोमी की थौमिसिंगदा इ पाव पिबिरकनबा लोब असगे माइकैदगे वांगांगलोइसिंग थाजरक्तुना आइखोय हंदके संगाई फेस्टिवल सरुग याफम थोकते हाइरबगी मरमसिंग मसा खाइना खमिननबा होनमिनसे हाइदे हौजुक्ति आइखोय मखाताना स्टेट की माइकैदगी मखल अमतगे फेस्टिवल तौद्रंगेदा मियामगे हेंगबगी हक हाना फंगहनबा होनगदबने अमदे IDP सिंगबु मसागे मयमदा हंजल हंदुना तंगदु लेताना खुंदा लेता हनबा से हाना थबकतो ओंथोकदबने हाइबसिदा अखोय खुदिमक सब युंगना लेबाक मियामगा लेटमिनरसे हाइदे थौबाल डिस्ट्रिक्ट की सरंगपाट खुल मनुंगी मफम कयादा लंबी तौखाइदुना खोंजंग संगसिनबा हwkhre वांगखेम एसी की मनुंग चना लेबा सरंगपाट खुल मनुंगी लंबी कया मतम कोइना सेंबिद्रे हाइना खुल असिगे नाहासिंगना खंगहौदना ngarang nungthil irang हौरक्तुना किलोमीटर 2.5 रोम सांगबा खुल मनुंगी लंबी की मफम कयादा तौखाइदुना खोंजंग संगसिनबा हwkhre खोंजंग असि मतमगा सुनाबा मओंगदा लंबी सिंग असि सेमजिनद्रेबा फावबा लेप्तना संगसिनखिगने हाइना नाहासिंग अदुना फोंदोखे सरंगपाट मनिंग लेकाइदगी ममांग लेकाइ फावबगे किलोमीटर 2.5 रोम सांगबा लंबी असि मफम तरुक तरेता मेचिन सिजिनदुना तौखाइखिबदगी थौबालदगी खुल असे तमना संगबा लंबी अमसों खुल मनुंगदा चतोगसिन तौबदा चाउना अकाइबा पीखरे खोंजंग संगसिनबदा सरुक याखिबा मियोय अनिना होंदोखिबदा लंबी असि थौबालदगी सरंगपाट खुल फावदुना नोंगपोक सेंमाय लौरेंबम उखोंसांग अमदि कासोम खोलेना चिंगबा लम कया ताखिबा याबा यामना मरु ओइबा लंबी अमने लंबी असिबु सेंबिनबा कयारा हना लोकल MLA यावना मरि लेनबा कया दा हाइजखरे हौजुक फावबा सेंबिद्रबनिना मियामदा खुदोंग चादबा कया मायावना हल्ले चतोकसिन तौबदा मतम यामना चंगबदा नतना चटपदा खुदोंग थिनिंगाय ओइरबा लंबी असे खुल असिगे खोइसावनरबा नाहासिंगना लंबी तौखाइदुना खोंजंग संगसिनबने अथोबा मतमदा मतमगा चुनाव मोंगदा लंबी असे सेमजिनद्रबदे मखाताना खोंजंग संगसिनगने हाइखे ngarang governor amadi XM N Biren unaduna wari sanakibage makhataba update bijare ikhang khanghaudana ngarang nungthil hanagi chief minister nongthombam Biren amadi Manipur ge governor Arjo Kumar Balana Ras Baban the cross door mifam pangthoktuna Manipur ge leiriba political situation ga mari ledana kupna watana khrei press na phongba paw gi source amana hai ngarang ge mifam adu governor AK Balana silakpadagi XM Biren lakhibane mifam adu da Manipur da popular government ama thamna
होनरक्लिबा अमदे सांगाई फेस्टिवल मियामना बॉयकॉट तौखिबदगी सरुक यारक्तदुना सोक्सिलक्लिबा फिबम असगी मतंगदा कुपना खनरंबा याय हाइना मियामना पानरे बीजेपी के एमएलए 15 ना बीजेपी नेशनल लीडर सिंह उनरुबा अदुदा सही असगी नवेंबर था फाउबगी मनुंगदा पॉपुलर गवर्नमेंट अमसुंग सोयसोयदना सेमलगनी हाइबगी थाजबा पिरखे मदुगी मतुंग बीजेपी के नेशनल जनरल सेक्रेटरी ऑर्गेनाइजेशन बीएल संतोष अमदे नॉर्थ ईस्ट के कोऑर्डिनेटर समित पत्र मणिपुर लाक्लमख्रे मणिपुर पॉपुलर गवर्नमेंट अमा नवेंबर था फाउबगी मनुंगदा सेमबा ngamdrabasu sahi asigi December tha ki manungda di sungsoi soidana semna na bathorang tawduna leiribane masigi manungsanna ngarang gi mi phamadda XM Biren amadi governor AK Valana matau karamna lengak semgone haibagi maramda kumna khanaramba yare pawgi source asina makha tana hai lengak na tha sigi kunma thoidagi kunthra phawba pangthokadaba sangai festival hawdokrabasu kokome IDP amadi maikai kiyadagi festival asi boycott tawkhibaga loinana miyamna saruk yadana ba lauthokiba leikhre masina maram oiduna thasagi kunma thoidagi hawdokhiba sangai festival ge ngarang humni chanba numit phawda misam miyam amata sangai festival jengba lagna khide lenga ki asoba mai pakpa amani haina utnaba pangthokiba festival asi lenga ki asoba mai thiba ma oirakpa yabagi phibam lerakpa asidagi miyam ge mihut oina leidiba hanagi CM Biren bu kauduna miyamna saruk yaraknaba appeal tawbiyo haina governor gi maikaidagi phongdok lamba yai adubo CM Biren na kari wafang phongdok langbadagi habidudi chapchana khangdre panba yabudi pialanga asina senduna pangthokliba sangai festival asi mapung phahanaba BJP ge MLA sing governor na unakhiba leikhre adubo festival asi pangthoknanaba sinba langba hawrokpa matamda karigumba amata tanaramdraga sinba loiraba matung hairai haibagi warawnaba MLA sing ge marakta leikhe maramaduna festival hawdokpa numita BJP ge MLA thongam bisajel amade thongnaujamba santanatana atopa MLA amata saruk yakhide ngarang ge mi phamadda IDP sing ge leidiba issue amade makoina hauja hojik sangselakliba Khongjang asigi matangdasu kupna khanaramba yai haina miyamna panare Guwahati dagi Imphal da kanglon kaina pusilakpa single use plastic kg lising mari samarom phagat pangamkhre Manipur Pollution Control Board MPCB amadi Imphal Municipal Council IMC na Manipur dagi lona thingkraba single use plastic sing phagat pagi satharakiba drive ki manung sanna ngarang nomidang Guwahati dagi tata truck amada haptuna puraklamba single use plastic kg lising mari ga samarom phagat pangamkhre MPCB amadi IMC gi sauna mai pakpa drive adu akaknaba paw ama phangbadagi ngarang nungthildagi hauna National Highway number 2 Imphal Dimapur Lambi paringi sekmaida official singna ngaiduna leikhe single use plastic haptuna puramgani haina singnaba gari adu section na senaduna laklaba matung IMC gi area yaurokpada khamduna check tawrubada hariba polum sing adu yarongkhibane single use plastic haptuna puraklamba gari amadi driver aduga punna Imphal Municipal Council ge office ta puraktuna polum sing adu kanagino haiba thigatna honake Guwahati dagi Imphal tamna kanglon kaida single use plastic pusilagluba gari registration number AS01NC1665 adugi driver gi mamingna Assam gi Barbeta dagi Nurjul Islam sahi nifu apokpa Nur Muhammad Kawi mahana phongdura khibagi matungina polam sing adugi mapu kanano haiba khangde mahakti pot pubagi mamal khakta phangbani Guwahati gi mafam amadagi polam sing adu hablakkhibani Imphal gi mantri pukhida leba police outpost manak yaubaga paw phawna naba number amakhakti pirakhe hariba number adu pawmising amadi MPCB IMC gi staff singi mamangda loud speaker thadoktuna phone tawhanba matamda paikhalakide maramaduna adu gyamlaba single use plastic ki mapu hojuk phawba khangbangamdre haire IDP sing amadi miyamna sangai festival thingbagi laurakliba phirep sawgatli haina MLA Arun Kumar na phongdokkhre IDP sing amadi miyamna lebaki hojik oiriba phibam sida sangai festival boycott tawbagi laurakliba phirep si sawgatli MLA haibasi miyamgi mihutni miyamgi khutta leibani matam chupada miyamga chatminaba haibasi ayhaki phirepni miyamgi phirepta MLA oirabasu tung ingani haina wangkhaigi MLA TS Arun Kumar na phongdokkhre wafamase ngarang Imphal East ki wangkhai khunok soibam laikai da leiba Citizens Club ki Tirade Community Hall gi upgrade tawraba sanglen jauna kitchen amadi washroom room unit sangabagi thoramda athoiba mithung oina saruk yaraduna mahana phongtokhibani thoram sida Citizen Club ki President Naure Mahendra Club asigi hanagi President M Gojendro amasung hanagi President N Remote Kumar na mathang sina thoram mapu amadi akhanaba mithung oina saruk yakhe
MLA na makha taana haikibada Manipur da hojik thokliba irang sida IDP singna thengnariba awaba kya si khangi oiriba phibam sida miyamna sangai festival pangthokpa yaroi haina sangsilagliba khongthang maram chai haina khalle amarom da khunai sida hingminariba phurup singsi hena nungsinaba poraknaba honagadabani adubu laibak thibadi phurup amagi mi siraga awaba nungaitaba hangnabagi mahutta harawa phongdoknaba social media da thina chainabagi thabaksi thadoksi masina phurup singi marakta nungsinaba sitpa habadu oigani loinana missing yam khalakpuki matungina lekai amada matik chaba community hall ama leiba haibasisu hojukti tangai fadaba haibadu oire amarom da community hall leiraga su kitchen amadi washroom leitabagi khudong sadaba kya su leire adubu asiguma khudong sadaba kya du club asigi oinadi koklagani wangkai esigi lambi thong electricity amadi ising mai singi matangda semga saganaba honare maroina haurakliba naha singbo lenga ki thabak khangnatana masa maromdom left sabangamnaba thausil thorang kya su yatle irang sina khara farakpaga maike asongge naha singa tana duna makoibo maromdom left sabangamna basu makha tana hona ki gani haina su phongdokhe Blood donation camp pangthokre ningol club na miyamgi yaifanaba thabak thorom kya lepa laitana faikhalakpagi manungsanna district hospital Thawalda blood center and transfusion unit ka khusamnaduna blood donation camp ama pangthokre Federation of Civil Society Organization Fox ke mijeng makhada pangthokpa athauba singda katjaba I haina mingthonba blood donation camp aduda co network Manipur amati Humanity Service Foundation su mateng pangkhibaga loinana hairok apunba club ki vice president amati health secretary yauna ningol club ki thaumi kunga mangana EP ki hari Nauna mama oidibis singi Khongjang da uranium yauramba thengnare haina study amana phongdorakre scientific reports haina mingthonba sephong da publish tawrakhiba anauba study amana Bihar gi tongan ba district taruk ta nauna mama oidibinupi singi Khongjang da uranium yauramba thengnare haidi Hanadagi hauna Ganga Turelga Nagnana Leba Bihar gi mafam kharada arsenic lead amasung mercury na singba toxic oiba polam kya da mafam asigi miyam expose tawbagi khudong saadaba kya mayok raduna lakhibani masida nulaningai oidibadi mamagi Khongjang da yauriba uranium asina angang sing asigi haksel da maru oina kidney ga mari lenaba infect amasung tungda cancer leida yamna laina narakpa yabagi akiba lehale mamagi Khongjang da uranium yauriba si maru oina uranium na ground water contamination thokhalaba mafamda phangba chinjak sabadagi oigani haide Jamuna Turil oiriba phibam angakpane athobada miyeng changadabani haina Delhi High Court na phongdorakre hojik Jamuna Turil gi oiriba phibam ase ngakningai oire masigi mathakta Turil asigi pollution control tawnaba lokhaliba khongthang sing asina hena ngakningai oihale lokhalakliba thabak thoram sing asi mapung phadabada natana nengthina thabak tawdabagi mami tare athuba matamda Turil asigi phibam yengsenba ngamnabagi damak industrial area singi redevelopment plan semduna action lokhatkadabani haina Delhi High Court na phongdokre wafam asi Jamuna Turel gi mapanda laiba industrial area singi redevelopment plan paikhatnaba member ahum saba panel sembada court asina phongdokhibani industrial area redevelopment plan na Jamuna Turel da industry singla toxic waste thadari yengsengadori hairi Sangai Festival gi mayokta numidangda mairage khongsat satpa hwkhre thasigi kona thoidagi Manipur lengak na sinduna pangthorakliba festival ase matang sade IDP singpu masagi mayomda hanjel halaba matung amasung highway singda free movement tawhalaba matung da pangthokpiyo haibada lengak na tabagi mahutta nampuda pangthorakpadagi miyamgi lopsing miyam amasung maru aina IDP singna boycott tawbagi Khongjang jangsilakpagi makha tarakpada ngarang festival asigi homni sanba numitki numidangdagi haurduna mafam khara da nupi singna mairagi khongsat chattuna yaningdaba phongdokpa hwkhre ngarang numidangdagi hawkhiba mairagi khongsat asi konung mamangi area lamfelgi mafam khara amasung moirangi kwaktana singbada chakhibani khongsat asina saruk yakhiba singna IDP singbu Masa masagi mayumda hanjal handrangai da festival pangtokpa yaning de haba kolau singlauke amarom da ngarangi maira khongsat asigi mangoina na lamboi khongnang khong phogak sau ikai Bisnupur gi ariba DC office ki complex amasung laukoi part relic camp ta lerakliba IDP singna su festival asigi mayokta pen da kolau singlauduna Khongjang sangsanke Khongjang asigi mami uripok maikai da su chauna takhe laukoi part relic camp ta sangjafam lauriba singna Bisnupur gi maira pai bi singa khusandaduna relic camp adudagi DC office phawba tuna wakat Khongjang sangsinke Khongjang loi singna pia legak na ing tapa hanjal handrangai da sangai festival pangthokpa yaning de haba kholau singlau khiaire